Najiratun Neesha kanano amadi mahaki punsi wari mayam pulap khangminarasi. Najiratun Neesha ing sok 1961 gi Mars amada Hafiz Hatta Imfalda poi apokpagi ming Muhammad Abdul Bari mayamna Oza Bari haina khangnei aduga apokpigi mingna Hayatun Neesha kawi machin manaw punna tarukni nupa mari nupi anini mahakna machin manaw singi manungda mari shubini mahaki apokpa miyamne ikai khumnaba saknaiba misakni Oza oina haurakpa Abdul Bari Ananda Singha Academy gi principal su oirami pokminnaba machin manaw singi marakta IAS oibasu yaukhi Najiratun Neesha gi ahanba lairik laishu tamba haukhibadi yumdagi haukhi matungda Ananda Singha Academy da class 4 dagi class 10 fawba tamkhi mahak Board of Secondary Education Manipur na lauba HSLC parikya ingsok 1977 da pass tawki makata na amuk GP Women College da min chanduna PUC tamthaki ingsok 1979 da PUC pass tawki Larik laishu gi mangal fangba imung oibana larik tambada khudong chadaba thengnakhide PUC pass tawbaga GP Women College Imphal da makata na BA da ming chanduna class sang 9 na yawba horami asumna ingsok 1981 da education subject da BA pass tawki larik fana horakpata natana sana khotnabadasu thawai yamni yawrai adubu state na sinduna pangthokpa achauba sana khotnabadadi saruk yaba laikide college tamlingai da badminton yamna sanarai inter college ki oina selection fangduna sanaba yauki makha karisu tawdana leibagi mahutta karigumba khara khut hainaba training loba phai khanduna Manipur Development Society na sinduna pangthokhiba vocational education fashion design amasung phi tubagi tamsilami madugi kanabasu fanglami wool knotting da design makhal makhal tamsinki amasung nupi masa singda masigi khudong chaba fangalami ing sok 1984 gi October thada Hafiz Hatta da leiba Muhammad Abdul Rahman gi machanupa Muhammad Abdul Salam ga haina singnaduna yumban bagi punsida khongdaba hauki Hauzik angang ahumgi mama oire nupa ani nupi amani mahaka yumban minnariba Muhammad Abdul Salam Manipur Civil Service Officer ni mahak hauzik Joint Secretary oina thabaktagi pothare luhonglaba matungda tongan ba private school singda graduate teacher oina ingsok 1992 dagi hauraga 2000 fawba thabak torami masagi oina senthok leinaba amasung masana masabu thabak bijanabagi pandamda small scheme industry gi thabak oina Mrs. Nisa Apparels Kauba Farm ama ingsok 2000 gi February thada linkhatlami masida nupi singna sijinnaba tuthoklaba firol sing imung manungda changba potlam sing sem saduna miyamda fanghalami amuk makhatana North East Women Working for Advancement of Vocational Education Kauba NGO amasu ingsok 2000 gi June thada haudoki Vocational Education amasung khutsa haibagi kanabasigi maramda awareness camp kaya pangthokhi Hairiba NGO asigi chief functionary oina haibadi founder secretary oina thabak puri asida natana New Web Vocational Training Center Kauba amasu Hafiz Hatta da ingsok 2001 da linkhatuna lairik tamdraba nupi masa sing lukhrabi sing migi yumda thabak suribi mayam sida phi saba phi tuba tambiduna mimana bangamdrabi sing aduda pangal thauna hapirami yamdrabada miyoi chani Romdi Center asidagi tongan bahiramda training pikre training sing asige manungda kharadi government department haibadi government polytechnic MOBC amasung NGO kharagi matengna pangthokhibasu yauribani maraksida yumbalabi mausingda thabak piba oina December 2006 da miyoi tarana saba Diamond Self Help Group ama linkhatuna yumda semjaba makhal mathengi asengba maru marangi powder sing puthoktuna laikai da fanghanba ngamhalli Self Help Group asigi ahanba
President oina Thaupuri, Mahaki Mapuroiba, Alhas Abdus Salamna, ing sok 2010 da Public Charitable Trust ki Makhada Linkatpa, Orphan Care Education Foundation, OCEF, Hainasu Khangnaba, Asida Yaushinduna Thaupu Minnabaga, Luinana, Mama Mapa Leitraba, Angang Sing, Yamna Pibam Soklaba, Lukrabi Singda, Mahi Masing Tambiba, Kaya Yauna Angamba Mateng Pangli. Najiratun Neesha Haurakliba Naharol Sing, Maru Oina, Nupamacha, Nupi Masa Sing, Lukrabi Sing, Mama Mapa Leizadraba, Leizadribi Singda, Khutsa Hainabagi, Takpi Tambibata Natana, Sahitya Tawayawi. Wareng Saideng Ibasi, Angang Oringaidagi Hauna Pamcharai, School College ki Magazine, Wari Macha, Saideng na Chingba Iduna Hablai, Adubu, Luhonglaba Matungdadi, Sahitya Lapna Laiki, Iba Lepkide, Mapuroibana Tauna Bibaga, Masana Ibagi Wakal Tadoktabaga, Mana Rubana, Amuk Nauna Kalampai Bahuraki, Tanja Chana, Kabi Kayamudin Pukri Mayum, Matam Kuding Aiba Singbu, Innabagi Tauna Pangal Happy. Mahakta Natana Saknairaba Wari Macha Iba Oza, Nongthombam, Kunja Mohd, Singhasu, Lepkanu Haibadagi, Ing Sok, 2003 Dagi, Saireng, Wari Macha Nachingba, Iduna Matam Matamgi, Puthokpa, Sephong Singda Hapa Hoki. Pangalgi Amatangairaba, Aiba Singi Sangstan, Muslim Writer Forum gi Achangba member Amani, Matung Tarakpada, Muslim Writer Forum Hairambadagi, Writer Union Manipur Haina Onkre. Najiratun Neesha gi Ahanba Saireng Larik, Ipakta Tinkraba Pirang, Ing Sok, 2005 da Muslim Writer Forum gi Makhada Phongki. Larik Asi Oinaba Hotnabada, Mahaki Mapuroiba, Abdus Salamna, Achauba Thaudang Lauki. Pangal Nupi Aibi, Masing Yamna Likpa Maramna, Leizariba Kharasi, Mankidanaba, Amasung, Makhata na Iraknabagi, Matam Kuding, Thauna Pangal Pibiduna Lakli. Mahaki Ahanba Larik, Ipakta Tinkraba Pirang, Puthokhibasi, Chauraknat Sahi Tramnga Suzinkre, Adubu, Ngasi Fauba, Anauba Kui Aibi, Asidagi Uba Pangdri. Nungajabadi, Pau Laurubada, Maitailonda Wari Machagi, Larik Ama, Puthoknaba Taurang Tauri Haiba, Kanglaki. Yamna Thuna Fonglakani Haibagi, Asa Tauri. Muslim Ama Orabadi, Islam Dharmana Piriba Yathangi Matung Inna, Miyoi Aduna, Hinglingai Matamda, Ngamlabadi, Yamdrabada Amukti Haz, Chatlu Hairibani. Aduna, Najiratun Neesha su Mahaki Mapuroibaga Loinana, Ing Sok 2008 da Haz ki Thauram Mapung Phana Pangthoki.